नुमिदांगी चाकतो आकाश नोइना थोंगली मलयादी हगुलु याद्री चाय इसिंग थोंगबा लोइरगा मतुंग सनाहनबीगे इबो चौबकदी मलया चाक चानबा ngangnabada thabagam oiri सनाहनबीना इबेमा खरा चासिलुने नंगबो इमौना जादरदी इमादी कमाइना चानी चाबदी याम चानिंग इमा अदो चासिलगा याम हैनदी होइसे हौजिकिदी खरा चासिलो हयिंग इमागा डाक्टर चलगा यिंगथोरसी चानिंगदसु चखोम अमनी ओर चासिलो इमौना बयाब नतेको मलयासु चाकतो फना चानिंगद्रबसु सनाहनबीगे खलगा चखोम अमनीदी नमदना चासिनबो खोनबनी अदुबु योनिंगद्रे मखुतु सट हामदोगा थोखरे अचौवा सिरी कमाइन तौसिगे ngसायुक्सु असिनी चादना दुम थोखरबनी चखाउगसु ओजालो इमा चाकतो चाथोपिरो हयिंग अताना डाक्टर दा पुबिरगे कशु तौरिदा चखाउगी प्रॉब्लम ओइरबसु हिदाक चारगा दुम फजनी होय इसान ऑफिस चट्रिंगैदने इमोबु हानि यिंगतोपिरो चादना सुम लैबदो याब नतेदो होयमा नुमिदांगदो मलयादो दुम तुमथखरे इबो चौबसु हौदोपिरुद्री अयु अंगनबनी ngasiदा आकाशदो मलया मसांगमद्रबनिना अयुकी थबा इंखांगदो आकाशना लोइना होटनखरे सनाहनबीना सूर्यदेवगी पूजादो कटखरे अयुकी ब्रेकफास्टो आकाशना सेंबा लोइरगा मखोय मरी पुन्ना फमलगा चामिनरी चाबदो लोइरगा इबो चौबना मलया पुरगा डॉक्टर चक्कदबनी अदुना ब्रेकफास्ट ngasidi खरे ngale मलयादो स्पून अमा पाइरगा प्लेट यावरिबा ऑमलेटो मचेट अमा सेलगा चासिली अदुबु मलया ऑमलेटो योसनबा ngamdre मसादो हंगोइबा थुक लावबा मफाउरी फमलंबदगी फुगौगलगा मखुना मचिंदो सटमेली अदुगा बेसिल लैरिबदो तमना चिनसिनख्रे सनाहनबीगा इबो चौबगसु करी तौरबनो हाइदना चंगसिलै मलयादो तपता कै हंदोकले लोइरकपदा मसादो वाबना तपतारे ममितुसु तंदन पाइरे लेपलंबदगी लोंगना हाइथरकपदा इबो चौबना मलयाबु ताबलांगना कोनसिनख्रे तुबोमक्ति तुहोगदे मली नंग कैदोरगे हा कैदोरगे बा मलया खुमदे ज्ञान मांखरे सनाहनबीसु पाखतपना लोइरबनी अचौबा इमा कैदोरे इमा नमुकसु ज्ञान ताद्रे इस कमाइ तौनी सिदिया हाय कादा पुसिनसे निंथीना पोथानबा इबो चौबना मलयाबु पंखतख्रे अदुगा कादा पुसिनख्रे सनाहनबीगा आकाशकसु ताता चिंखलै इबो चौबना मलयाबु फमुंगदा थांजिलगा हिफल्ली मली ताब्रो तमचौना कौरिसे ताद्रो ताब्रोसे मिट पांगो अदुबु मलया खुमलक्ते इमा इसिंग खर पुबिरो सनाहनबीदो फिल्टरदगी इसिंग ग्लास अमा यारगा होबे पिरे अचौबा से इसिंगसे लवाइदा खरा थाबियो इबो चौबना इसिंगदो लौरगा मलयागी लवाइदा मखुतना पोपop थाबी ममाइदुदा इसिंग मरि खरा मुख खिचिली ममाइदा इसिंग खिलकपदुदा मलया ममितो तमना पांगलै अदुगा याम तपना नाहिरे सनाहनबीदो पाखत पेहनमंदना मसादो निकलबनी अदुबु मलयाना ममित पांगलकपदुदा सनाहनबीदो सोर सांग हुंदोई मलया ममित पांगलकपदा इबो चौबना मखुत मसादो तप पाइरगा लेरंबदुदा तपना हाइरे तमचाओ वाई ओ ज्ञान तारबो हा नंगु ज्ञान तारबो कशु तौरिदा याम वाब्रने ओनिंगलगा तुम लैर तमचोगा डॉक्टर चलदोइनी वाबा फनबा आकाश सुम लेपलगा लेरनो गाड़ी तो थौदोरो होय तमचो ए थौदोक चरमगे सनाहनबीदो हुजिक्तदा ममौ नुपीगे कंडीशनदो खंगला माले ता हाइरे अचौबा नमा इबेमा रोमिलादो फोन तो इमागा वारी सानगे इबो चौबा पॉकेटदगी फोनदो सटलक्थोई अदुगा रोमिलागे नंबरदुदा कॉल तौसिली हेलो इबो चौबा करी लेरगे इसाना कॉल तौर इसो नंगु इमादा करी हनिंगे इमा इबेमा इमाना वारी खरा साननिंग माले इमा पाहेंजरगे होय पाहेलो इबो चौबदो फोनदो ममादा पिरे सनाहनबीसु फोनदो लौरगा रोमिला इचेमा रोमिला इमौदो मसा ngamdrene हा इचा तुम्बीबो करी ओइना ngamdrino इचेबेमा इमौगिसे आयम चिंगै रोमिला चाउ तो उ हाइबसु यादे चानिंगदेदा हाइबा हौजिकसु फनयाम नांदोख्रेने रोमिला बाब अदुम तारे इचेबेमा इचादो आइगिदा खरा थुना पुबिरकनबा तौबिरो आई टेस्ट अमता तौजगे होय इमौबु पुरकलगे फनी इचेबेमा आई थमजरे फोनदो थमख्रे सनाहनबी फोनदो इबो चौबदा पिरई अचौबा इमौसे नमाइबेमगिदा खरा थुना पुबिरौ टेस्ट अमा तौनीना हाइरिने चन्नबा तौसिसे इमा नंग मयाइदा हाइरुखिगे होइमा सनाहनबीदो मलयादा मोनसिलै
Ibema imo kaisu tawrida nama ibema ne yenglagane maraina phajani mausidi hoi ima achoba imo se puthokpiro ima ne makhada lerunge ko wado harimlaga Sanahanbido makhada kumkhre Sanahanbido Mangoldari da leplaga manaw nupi Memcha bu kauri Memcha tabro nangbo mapanam da tholaune Sanahanbina kaurakpatuda yaimaga Memcha gado naubi gado punna tholi Ichibema aibu kaubi babu hai namau se masangamdre doctor da pudaba yaroi dawrine imawbo kamai tawrino ichibema Romilana ti sama tawsina hairi iye horen yawraga khangani nafido hanamukta hungluro Memcha do imunglomda hubi jangsinkhre yaimana itaima imawdubo kayam kanangamdrino ngarang ayukti aigi coffee purombani nungthil numidang waidati masahudine yam kanangamdaba nateda ngasi nongmani ni si chaw thau haiba iya yadaba Romilagi da puraga haipetang yengansira na tawbanida hoi yengthopiriro chaning thakningwa kya pokte hairini na kari lege haido yengthoga hida langtang khara charaga phajanida Malaya chak chade haibatuda naubina Machobia akoi na machak chawya de haidugi maram aidi khangi hai nangna khangdaba mekta leite angang nang amane yaude yawdana khangi ni kaino khangi haibabu kyam kairage yare chak thongdoga ne napana cha thokminaramo yumse mi leite nangi haunabi koi chalaga leithokanu ko yumse cheksina sinaramo Machobi chaloi mi aibu yam chatkan bei type ta Ibo chawna Malaya bo phaibam nana pamlaga puthoga gari da hapkhre Sanahanbiga Memcha ga so gari da karaklaga Malaya bo nakana koli gari do akasna thodoga thokre Romila do Malaya purak pangairambani Europaga ti sama tawnaba observation room da insinkhre Sanahanbiga Memcha ga Ibo chawga mayam ngaifamdu da phamlaga Malaya gi result ngairi ngahak leiram matung Dr. Romila do observation room dagi maithong makalam na thoklei Romila tholakpada ubada Ibo chawda phamlambade hogale hangbadi ikaibana hangludri Romila nowi jangsilaga ichebima ngasidi nanawna chak hawba ma sinjarani charaga numidang waina tamna hanbiro Romila do Memcha dam onsilei Memcha ai changlukhige Romila do prapap changkhre Malaya gi madamda karimta hangba nangudre Romila gi matawtuda Sanahanbiga Memcha ga de ingaw ngawre Ibo chawuso yam langtak na lepi Tanjado da Sonali Sathole Taicho sumle paga leirabro phamu yadro Ibo chawudo Sonali na korakpodu da khangpre khangi as khangi yani sumlepke is pakte khangi ne kain Malaya gi test result do phanglabro imana kari hairamge Sanahanbina namado kaisu hairamde ne chak silani charaga halo hairamaga adum changkhre Ima Sanahan Aikoi imana chak silani hairami bido Aikoi Malaya gi nungai ba paw malem doi mali ai anti sayadam ta hanglukhige Haine ringai tanjadu da Dr. Sayaga nurse Rani ga do observation room dagi noktana thokminari aduga mayam phamli badom da lai Dr. Saya do Ibo chawda yenglaga hairi Hello engineer saheb congratulations achawda yamukna Hello Dr. Aunty kari matangi engineer saheb ki bima madam Malaya do mama oiga dawri thama makhai gi angang mihul phangli congratulations saheb Malaya mama oiga dawri haibatuda Ibo chawbudi haraubana loire masadu sitaw tawre mihun gado langna phana ngamda dang chongba hore maya mamangduda ikai nungsi suyanare nupado ikai bu kariwai mamaido ururu leiraga khangi adubu nofe dilepte puning wakhaldo mathumarang horabani maraksida masu phangadawre haibagi nungai ba pausina Sanahanbidi kari oini matam kya gi mamangdagi machanupa gi sagai chahounaba mamoga masugatani Sanahanbina ikhaulang nangai jarakpa adubu ngasidi mamau lakle mamau nupi Malayana masupi ga dawre haibasigi khalubada Sanahanbi harauba hinmanbana lektharak dawre mipai thawai ba pokle sorga chaning jamang samnadre puning wakhal irang langi harau nungai bagi thilni Sanahanbida phauri baje Memcha isu phanga dawre ne imong nai khoigi isu pi ga dawre is onthokna nungai jare de saita isu laklani aigi mungda isu gi khungji makhol tarani isu la adi icha gi sagai se saurani isu gi khudang pairaga miya mamangda isu bu mang thana puba phanglani nungai asuk nungai bi kup amu mukhana la aroi ni Memcha asum na harau nungai bana pik thalenga siri Sanahanbido Memcha sunokchari
ꯁꯅꯥꯍꯟꯕꯤꯗꯣ ꯃꯆꯥꯅꯨꯄꯥꯗ ꯃꯣꯟꯁꯤꯜꯂꯛꯏ꯫ ꯑꯆꯧꯕ ꯏꯃꯧꯒꯤ ꯄꯥꯁꯤ ꯅꯪ ꯀꯌꯥꯏꯗ ꯍꯥꯏꯈꯣꯅꯦ, ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯅꯥꯎꯕꯤꯒꯤ ꯅꯝꯕꯔꯗꯨꯗ ꯅꯝꯂꯒ ꯏꯕꯣꯆꯧꯕ ꯐꯣꯟꯗꯣ ꯃꯦꯝꯆꯥꯗ ꯄꯤꯔꯛꯏ꯫ ꯃꯌꯥꯏ ꯁꯦ ꯅꯥꯎꯕꯤꯅꯤ꯫ ꯃꯦꯝꯆꯥꯁꯨ ꯐꯣꯟꯗꯣ ꯂꯧꯔꯒ ꯃꯂꯩꯌꯥꯒꯤ ꯄꯥꯎꯗꯣ ꯅꯥꯎꯕꯤꯗ ꯍꯥꯏꯈ꯭ꯔꯦ, ꯆꯥꯛꯁꯨ ꯆꯥꯔꯛꯂꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯌꯥꯏꯃꯒ ꯅꯥꯎꯕꯤꯒꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯌꯥꯏꯃꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ, ꯏꯁꯨ ꯂꯥꯛꯇꯧꯔꯕ꯫ ꯕꯕꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯅꯝꯃꯅ ꯆꯥꯛ ꯆꯥꯅꯤꯡꯗꯕꯒꯤ ꯃꯔꯝ ꯈꯪꯉꯦꯅ꯫ ꯏꯆꯥꯅ ꯈꯪꯕꯅ ꯆꯨꯝꯃꯦꯍꯦ ꯅꯥꯎꯕꯤ꯫ ꯕꯕꯥ ꯄ꯭ꯔꯦꯃꯤꯒ ꯔꯤꯇꯥꯒꯅ ꯍꯥꯏꯔꯤꯕ ꯏꯕꯨꯡꯒꯤ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ, ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯝꯆꯧꯒꯤ ꯃꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯤꯀꯣ꯫ ꯕꯕꯥ ꯑꯁ ꯌꯥꯝ ꯄꯝꯅꯤꯡꯉꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯉꯥꯡꯗꯣ, ꯄꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ꯫ ꯑꯩꯈꯣꯏ ꯇꯥꯝꯆꯧꯒꯤ ꯃꯆꯥꯗꯣ ꯄꯝꯂꯒ ꯔꯤꯇꯥ ꯍꯣꯏꯗꯒ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ꯫ ꯄ꯭ꯔꯦꯃꯤꯅ ꯑꯩꯈꯣꯏ ꯇꯥꯝꯆꯧꯒꯤ ꯃꯆꯥꯗꯣ ꯀꯜꯂꯛꯇꯅ ꯑꯝꯇ ꯄꯝꯖꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯤ꯫ ꯍꯣꯏ ꯃꯥ, ꯑꯉꯥꯡꯗꯣ ꯌꯥꯝ ꯄꯝꯅꯤꯡꯉꯦ ꯍꯥꯏꯕ ꯕꯕꯥ꯫ ꯇꯥꯝꯆꯧꯒꯤ ꯃꯆꯥꯗꯨꯅ ꯑꯩꯉꯣꯟꯗ ꯅꯤꯅꯦ ꯀꯧꯗꯣꯏꯅꯤꯀꯣ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯆꯥ ꯎꯕꯗꯅꯦ ꯏꯁꯨꯗꯨꯅꯅꯦ ꯅꯤꯅꯦ ꯅꯤꯅꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯅꯤ꯫ ꯑꯁꯣꯝꯅ ꯃꯄꯥ ꯃꯆꯥ ꯐꯥꯎ ꯃꯨꯠ ꯁꯥꯒꯠꯅꯔꯒ ꯌꯦꯡꯅꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯅꯥꯂꯤꯗꯤ ꯂꯣꯏꯔꯦ, ꯈꯔꯒ ꯃꯊꯣꯡ ꯆꯥꯗ꯭ꯔꯦ, ꯉꯥꯡꯅꯤ ꯉꯥꯡꯂꯣꯏꯒ ꯈꯪꯗ꯭ꯔꯦ, ꯁꯕꯥꯛ ꯐꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯑꯟꯇꯤ ꯁꯌꯥ ꯑꯁꯦꯡꯕꯒꯤꯔꯣ ꯑꯟꯇꯤꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯃꯂꯩꯌꯥ ꯃꯤꯔꯣꯜꯂꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯂꯕ꯭ꯔꯣ? ꯆꯨꯝꯃꯦ ꯗꯥꯛꯇꯔ ꯃꯆꯥ, ꯁꯤꯕꯨ ꯂꯣꯠꯂꯒ ꯊꯝꯕ ꯌꯥꯕ ꯋꯥꯐꯝꯂꯣ? ꯗꯥꯛꯇꯔ ꯃꯆꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯂꯩꯌꯥ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯇꯁꯦꯡꯂꯦ, ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯁꯣꯅꯥꯂꯤ ꯈꯪꯍꯧꯗꯦ, ꯁꯌꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯣꯏꯃꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯤ, ꯃꯂꯩꯌꯥ ꯃꯃꯥ ꯑꯣꯏꯒꯗꯧꯔꯕ? ꯑꯁ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁ ꯃꯂꯩꯌꯥ ꯃꯃꯥ ꯑꯣꯏꯗꯧꯔꯕ? ꯀꯥꯟꯅꯗꯦ, ꯗꯗꯥꯒ ꯏꯅꯝꯃꯒꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ꯫ ꯄꯥꯎꯁꯦ ꯇꯥꯕꯗ ꯗꯗꯥꯒ ꯏꯅꯝꯃꯒ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯁꯣꯅꯥꯗꯨ ꯁꯌꯥꯗ ꯀꯣꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯑꯒ ꯔꯤꯀꯤꯗ ꯀꯣꯜ ꯇꯧꯁꯜꯂꯤ꯫ ꯔꯤꯀꯤꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ꯫ ꯁꯣꯅꯥꯗ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯌꯥꯗꯕ ꯋꯥ ꯃꯉꯣꯟꯗ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯏꯀꯥꯏꯒ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ, ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯑꯗꯨꯝ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯈꯤ꯫ ꯅꯥꯎꯕꯤꯒ ꯁꯣꯅꯥꯂꯤꯒ ꯆꯞ ꯃꯥꯟꯅꯩ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯤꯟꯗ ꯕꯟ ꯂꯩꯇꯦ, ꯍꯥꯏꯒꯦ ꯈꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯗꯗꯥ ꯏꯅꯝꯃꯒ ꯅꯕꯥꯅꯤ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ, ꯑꯔꯨꯕ ꯑꯃ ꯂꯩꯔꯤꯕ꯫ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯪꯕꯣ? ꯗꯗꯥ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯤꯕ꯫ ꯍꯩ ꯀꯔꯤ ꯄꯥꯎꯅꯣ? ꯅꯦꯠ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯕ꯭ꯔꯣ? ꯑꯁ ꯀꯗꯥꯏꯗꯒꯤ ꯅꯦꯠ ꯑꯦꯛꯖꯥꯝꯅꯣ, ꯗꯗꯥ ꯂꯥꯛꯑꯒ ꯈꯪꯗꯣꯏꯅꯤ, ꯑꯗꯨ ꯂꯥꯛꯅꯕ ꯇꯧꯔꯣꯕ꯫ ꯍꯣ ꯃꯩꯍꯧꯕꯤ, ꯅꯪꯅ ꯍꯦꯛ ꯄꯤꯔꯛꯄ ꯄꯥꯎꯁꯦ ꯍꯠ ꯀꯥꯏꯒꯦ ꯇꯧꯕ ꯄꯥꯎ ꯉꯥꯛꯇ꯫ ꯀꯔꯤꯅꯣ ꯃꯤ, ꯀꯔꯤ ꯂꯩꯔꯒꯦꯕ? ꯑꯁ ꯗꯗꯥ, ꯇꯥꯏꯆꯧꯒ ꯏꯃꯥ ꯁꯅꯥꯍꯟꯒ ꯏꯃꯥ ꯃꯦꯝꯆꯥꯒ ꯑꯩꯈꯣꯏꯗ ꯂꯩꯌꯦ꯫ ꯑꯦ ꯀꯩꯗꯧꯔꯤꯕ? ꯃꯂꯩꯌꯥ ꯂꯥꯌꯦꯡꯕ ꯂꯥꯛꯏꯕ꯫ ꯏꯆꯟ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯑꯆꯝꯕ ꯑꯅꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯗꯗꯥ, ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯅꯥꯕꯅꯤ ꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤ, ꯁꯠ ꯁꯠ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯅꯥꯕꯕꯨ ꯀꯔꯤ ꯑꯅꯥꯕꯅꯣꯕ? ꯍꯟꯗꯛꯇꯤ ꯁꯣꯅꯥꯂꯤꯗꯣ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯈꯪꯂꯥꯂꯧꯔꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯅꯥꯕ ꯑꯣꯏꯒꯦ ꯗꯗꯥ? ꯗꯗꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣ ꯃꯂꯩꯌꯥꯗꯣ ꯃꯤꯔꯣꯜꯂꯤ, ꯃꯂꯩꯌꯥ ꯃꯆꯥ ꯄꯣꯛꯇꯧꯔꯤ꯫ ꯗꯗꯥꯁꯨ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯅꯤ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯗꯤ ꯐꯔꯦꯅꯤꯅꯦ꯫ ꯍꯦ ꯌꯥꯔꯦ ꯊꯝꯃꯣ, ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯐꯣꯟꯗꯣ ꯄꯠ ꯀꯛꯊꯠꯈꯤ꯫ ꯁꯣꯅꯥꯂꯤꯗꯣ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ, ꯑꯗꯨꯒ ꯏꯕꯣꯆꯧꯕꯗ ꯃꯣꯟꯁꯤꯜꯂꯤ꯫ ꯇꯥꯏꯆꯧ ꯅꯨꯡꯉꯥꯏꯕꯅ ꯁꯤꯔꯦꯗ ꯑꯩꯗꯤ, ꯑꯩꯈꯣꯏ ꯃꯂꯩꯌꯥꯅ ꯃꯆꯥꯒ ꯄꯝꯂꯒ ꯐꯝꯕꯗꯣ ꯑꯁ ꯌꯥꯝ ꯄꯛꯆꯅꯦꯃꯤ, ꯎꯅꯤꯡꯕꯅ ꯂꯣꯏꯔꯦꯕ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯏꯕꯣꯆꯧꯕꯁꯨ ꯁꯣꯅꯥꯂꯤꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯁꯣꯅꯥꯂꯤꯗꯣ ꯁꯅꯥꯍꯟꯕꯤꯒ ꯃꯦꯝꯆꯥꯒꯗ ꯃꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ ꯁꯅꯥꯍꯜ, ꯏꯃꯥ ꯃꯦꯝꯆꯥ, ꯉꯁꯤꯗꯤ ꯍꯟꯈꯤꯕꯒ ꯌꯥꯔꯣꯏꯀꯣ, ꯆꯥꯛ ꯆꯥꯔꯒ ꯍꯣꯔꯦꯟ ꯊꯦꯡꯅ ꯍꯟꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯏꯟꯁꯥꯡ ꯍꯥꯎꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯊꯣꯡꯊꯔꯣ ꯍꯥꯏꯍꯧꯔꯕꯅꯤ ꯆꯥꯛꯈꯨꯝꯗ ꯄꯥꯟꯅꯕꯤꯁꯤꯡꯗꯨꯗ꯫ ꯍꯣꯏꯅꯦ, ꯆꯥꯊꯣꯛꯁꯤꯉꯥꯏꯗꯅ, ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯊꯦꯡꯅ ꯍꯟꯕ ꯍꯩꯗꯨꯅꯤ꯫ ꯁꯣꯅꯥꯂꯤ ꯏꯕꯣꯆꯧꯕꯗ ꯃꯣꯟꯁꯤꯜꯂꯛꯏ꯫ ꯇꯥꯏꯆꯧ ꯏꯀꯥꯏꯔꯤꯔꯣ ꯄꯄꯥ ꯑꯣꯏꯔꯝꯗꯥꯏꯒꯤ? ꯏꯀꯥꯏꯕ ꯈꯥꯡꯂꯤꯔꯣꯕ? ꯍꯌꯦꯡ ꯅꯆꯥꯗ ꯎꯔꯗꯤ ꯏꯀꯥꯏ ꯈꯪꯗꯕꯅ ꯂꯣꯏꯗꯧꯔꯤꯅꯤ, ꯍꯧꯖꯤꯛꯇ ꯏꯀꯥꯏ ꯁꯅꯔꯤꯗꯣ꯫ ꯏꯕꯣꯆꯧꯕꯗꯣ ꯃꯃꯥꯒ ꯃꯦꯝꯆꯥꯒ ꯂꯩꯕꯗꯨꯗ ꯃꯃꯥꯏꯗꯣ ꯎꯔꯨ ꯂꯩꯔꯒ ꯈꯥꯡꯂꯕꯅꯤ꯫ ꯁꯣꯅꯥꯂꯤꯗꯤ ꯑꯃꯨꯛꯁꯨ ꯅꯃꯪ ꯍꯪꯖꯜꯂꯛꯏ꯫ ꯇꯥꯏꯆꯧ ꯅꯆꯥꯗꯣ ꯅꯨꯄꯥ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ? ꯍꯥꯏꯕꯗꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯀꯔꯝꯕ ꯍꯥꯟꯅ ꯄꯥꯝꯃꯤ? ꯁꯣꯅꯥ ꯅꯪ ꯆꯪꯈ꯭ꯔꯣꯕ, ꯏꯃꯥ ꯏꯕꯦꯝꯃꯅ ꯆꯥꯛ ꯁꯤꯅꯤ ꯍꯥꯏꯔꯤꯗꯣ, ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯁꯤꯜꯂꯨꯁꯣ ꯑꯝꯇ꯫ ꯏꯁ ꯍꯩꯕꯤꯔꯦꯍꯦ, ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤꯁꯤꯡꯅ ꯊꯣꯡꯖꯗꯧꯕꯗꯨꯕꯣ? ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤꯕ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯀꯩ ꯇꯧꯗꯣꯏꯅꯣ? ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ꯫ ꯔꯣꯃꯤꯂꯥꯁꯨ ꯏꯃꯨꯡꯗꯒꯤ ꯍꯣꯕꯦ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯏꯆꯦꯕꯦꯝꯃ ꯆꯥꯛ ꯏꯁꯤꯡ ꯂꯥꯡꯍꯧꯔꯦ, ꯆꯥꯔꯒ ꯇꯞꯅ ꯍꯟꯕꯤꯔꯣꯀꯣ꯫ ꯍꯣꯏ ꯆꯥꯊꯣꯛꯇꯨꯉꯥꯏꯗꯅ꯫ ꯏꯅꯥꯎ ꯏꯕꯦꯝꯃ, ꯏꯃꯧꯅ ꯏꯁꯨ ꯄꯤꯔꯅꯤ, ꯏꯁꯨ ꯎꯔꯅꯤ ꯈꯜꯂꯨꯕꯗꯅꯦ ꯏꯆꯦꯗꯤ ꯍꯔꯥꯎꯃꯟꯗꯅ ꯄꯨꯛꯀꯁꯦ ꯍꯦꯛ ꯊꯜꯂꯕꯅꯤ꯫ ꯍꯣꯏ ꯏꯆꯦꯕꯦꯝꯃ, ꯁꯤꯗꯒꯤꯗꯤ ꯏꯆꯦꯕꯦꯝꯃꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯉꯥꯛꯇ ꯂꯥꯛꯑꯅꯤ,
ꯅꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒꯅꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯔꯣꯃꯤꯂꯥꯗꯨ ꯗꯥꯛꯇꯔ ꯁꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯁꯌꯥ, ꯏꯕꯦꯝꯃꯗꯣ ꯃꯁꯥꯗꯣ ꯈꯔ ꯁꯣꯟꯊꯕ ꯃꯥꯜꯂꯤ꯫ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯅꯕ ꯇꯧꯁꯤ꯫ ꯃꯁꯥꯗꯣ ꯀꯟꯈꯠꯅꯕꯅꯦ ꯗ꯭ꯔꯤꯞ ꯑꯃꯅꯤꯗꯤ ꯀꯥꯞꯇꯕ ꯌꯥꯔꯣꯏ꯫ ꯀꯔꯝꯕ ꯏꯟꯖꯦꯛꯁꯟ ꯄꯤꯁꯤꯒꯦ ꯗꯥꯛꯇꯔ? DNA ꯑꯃ ꯍꯥꯟꯅ ꯀꯥꯞꯄꯤꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯒ RL 2.5 ꯃꯤꯛꯁ ꯇꯧꯔꯣ꯫ ꯑꯣꯅꯤꯡꯂꯤꯕꯁꯦ ꯐꯅꯕ, ꯆꯥꯕ ꯊꯛꯄꯁꯨ ꯅꯨꯡꯉꯥꯏꯅꯕ꯫ ꯔꯦꯒ꯭ꯂꯥꯟ ꯏꯟꯖꯦꯛꯁꯟ ꯑꯃꯒ ꯄꯤꯁꯤ꯫ TTꯁꯨ ꯀꯥꯞꯀꯗꯕꯅꯤ꯫ ꯐꯅꯤ ꯗꯥꯛꯇꯔ, ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯗꯥꯛꯇꯔ ꯁꯌꯥꯒ ꯔꯁ ꯔꯥꯅꯤꯇꯥꯒꯗꯣ ꯑꯣꯕꯖꯔꯕꯦꯁꯟ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯏꯕꯣꯆꯧꯕꯅ, ꯏꯃꯥꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯀꯥꯞꯄ ꯍꯧꯅꯕ ꯍꯤꯗꯥꯛꯁꯤꯡꯗꯣ ꯅꯆꯥ ꯂꯩꯖꯧꯔꯒꯦ꯫ ꯌꯥꯔꯦ, ꯂꯩꯔꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤꯌꯦ꯫ ꯀ꯭ꯂꯤꯅꯤꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤꯁꯤꯡꯁꯤꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯅꯪ ꯑꯟꯇꯤ ꯁꯌꯥꯅ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯅꯤ꯫ ꯅꯪ ꯀꯩꯁꯨ ꯋꯥꯎꯔꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥꯏꯕꯦꯝꯃ꯫ ꯏꯆꯦꯕꯦꯝꯃ, ꯃꯦꯝꯆꯥ, ꯃꯅꯨꯡꯗ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯏꯕꯦꯝꯃꯒꯅꯦ ꯋꯥꯔꯤ ꯁꯥꯔꯣ꯫ ꯍꯤꯗꯥꯛ ꯀꯥꯞꯄꯁꯨ ꯍꯧꯔꯅꯤ, ꯀꯨꯏꯔꯣꯏ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯛꯑꯅꯤꯌꯦ꯫ ꯉꯁꯤꯗꯤ ꯏꯃꯔꯖꯦꯟꯁꯤꯒ ꯕꯟ꯫ ꯏꯆꯥꯇꯣꯝꯕꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯂꯣꯏꯕꯒꯅꯦ ꯆꯥꯛ ꯍꯥꯎꯅ ꯆꯥꯊꯣꯛꯑꯒ ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯃꯤꯡꯗꯅꯦ ꯄꯣꯊꯥꯔꯒ ꯂꯩꯊꯣꯛꯀꯦ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡ ꯄꯣꯛꯄꯅꯣ? ꯔꯣꯃꯤꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯇꯥꯏꯆꯥ, ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯒꯤꯗꯤ ꯉꯥ ꯃꯈꯜ 2-3 ꯊꯣꯡꯂꯝꯂꯅꯤ꯫ ꯑꯗꯣ ꯇꯥꯏꯆꯥ ꯍꯣꯏ ꯗꯗꯥ ꯍꯣꯏꯒꯤꯗꯤ ꯆꯤꯀꯟꯒ ꯄꯣꯛꯀ ꯍꯥꯏꯕꯗꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯗꯅ ꯆꯥꯅꯤꯡꯕ ꯆꯥꯊꯔꯣ꯫ ꯉꯁꯤꯗꯤ ꯅꯆꯥꯒꯤꯅꯤꯅ ꯄꯪꯁꯤꯟꯅꯔꯒ ꯂꯩꯗꯣ ꯀꯩꯒꯤꯅꯣ? ꯈꯔ ꯁꯠꯊꯔꯣ ꯀꯩꯅꯣ? ꯅꯆꯥꯒꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯉꯥ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯃꯩꯇꯩ ꯌꯦꯟꯗꯣ ꯅꯞ ꯂꯥꯎꯅ ꯊꯣꯡꯒ ꯆꯥꯁꯤ꯫ ꯆꯤꯟꯊꯤꯕꯤ, ꯄꯪꯁꯤꯟꯅꯕ ꯅꯠꯇꯦꯅꯦ, ꯅꯣꯏ ꯗꯗꯥ ꯂꯥꯛꯄ ꯉꯥꯏꯕꯅꯤ꯫ ꯉꯥꯡꯕꯗ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ ꯅꯪ ꯑꯃ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯄꯥꯏꯔꯛꯑꯅꯤ, ꯁꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯗꯧꯔꯤ ꯉꯁꯤꯁꯦ꯫ ꯅꯪꯗꯗꯤ ꯄꯤꯖꯔꯣꯍꯦ꯫ ꯅꯝꯗꯅ ꯆꯥꯅꯤ꯫ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯅꯤꯅ ꯅꯝꯗꯅ ꯊꯣꯡꯉꯅꯤ꯫ ꯊꯣꯡꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯁꯣꯅꯥꯂꯤꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯣ ꯅꯣꯛꯄꯅ ꯂꯣꯏꯔꯦ꯫ ꯋꯦꯇꯤꯡ ꯍꯣꯜꯗ ꯁꯣꯅꯥꯂꯤ ꯃꯊꯟꯇ ꯍꯦꯛ ꯂꯥꯡꯕꯗ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯗꯥꯛꯇꯔ ꯁꯌꯥꯒ ꯅꯔꯁ ꯔꯅꯤꯇꯥꯒꯅ ꯃꯂꯌꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯒ ꯃꯦꯝꯆꯥꯒ ꯏꯕꯣꯆꯧꯕꯒꯁꯨ ꯃꯂꯌꯥꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯔꯣꯃꯤꯂꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯌꯥꯅ, ꯃꯂꯌꯥ, ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯧꯔꯁꯤ꯫ ꯅꯁꯥꯗꯣ ꯁꯥꯊꯤꯅ ꯁꯣꯟꯊꯅ ꯎꯔꯦ꯫ ꯈꯔ ꯀꯟꯈꯠꯅꯕꯀꯣ꯫ ꯍꯣꯏ ꯑꯟꯇꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯃꯧꯕꯨ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯏꯃꯧꯕꯨ ꯋꯥꯕ ꯈꯔ ꯐꯔꯕ꯭ꯔꯣ? ꯈꯔ ꯐꯔꯦ ꯏꯃꯥ꯫ ꯐꯔꯦ, ꯏꯃꯧ ꯋꯥꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯧꯅ ꯋꯥꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦꯅꯦ꯫ ꯃꯦꯝꯆꯥꯅ, ꯍꯤꯗꯥꯛ ꯀꯥꯞꯂꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯏꯃꯧꯁꯤꯗꯤ ꯉꯥꯏꯍꯥꯛ ꯍꯦꯛ ꯇꯨꯝꯊꯣꯛꯑꯣ꯫ ꯏꯆꯦꯕꯦꯝꯃꯅꯅꯦ ꯆꯥꯛ ꯁꯤꯜꯂꯤꯌꯦ꯫ ꯆꯥꯊꯣꯛꯑꯒꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯍꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ ꯃꯌꯥꯏ꯫ ꯔꯣꯃꯤꯂꯥꯗꯨ ꯁꯅꯥꯍꯟꯕꯤꯒ ꯃꯦꯝꯆꯥꯒꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯆꯦꯕꯦꯝꯃ, ꯃꯦꯝꯆꯥ, ꯏꯆꯥꯁꯦ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯛꯑꯅꯤ꯫ ꯌꯨꯝꯂꯣꯝꯗ ꯆꯪꯂꯒꯅꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯍꯣꯏ ꯕꯦꯝꯃ꯫ ꯔꯣꯃꯤꯂꯥꯒ ꯁꯅꯥꯍꯟꯕꯤꯒ ꯃꯦꯝꯆꯥꯒꯗ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯏꯕꯣꯆꯧꯕꯒ ꯃꯂꯌꯥꯒꯗ ꯉꯥꯏꯍꯧꯔꯦ꯫ ꯗꯥꯛꯇꯔ ꯁꯌꯥꯒ ꯔꯁ ꯔꯥꯅꯤꯇꯥꯒꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯁꯣꯅꯥꯗꯨ ꯁꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯍꯥꯏ ꯃꯂꯌꯥ, ꯃꯃꯥ ꯑꯣꯏꯗꯧꯔꯦ ꯍꯥꯏ꯫ ꯑꯗꯣ ꯌꯥꯝ ꯄꯛꯆꯅꯤꯀꯣ꯫ ꯃꯂꯌꯥꯗꯣ ꯗ꯭ꯔꯤꯞ ꯀꯥꯞꯄꯗꯨꯅ ꯎꯅꯤꯡꯂꯛꯄꯅꯤ꯫ ꯎꯏꯊꯔꯨꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯅꯥꯂꯤꯅ ꯈꯪꯍꯧꯗꯅ ꯁꯠ ꯐꯥꯎꯖꯜꯂꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯎꯏꯅꯤꯡꯂꯝꯕꯒ ꯄꯨꯡꯆꯥꯏ꯫ ꯃꯂꯌꯥ ꯁꯣꯅꯥꯂꯤ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯥꯂꯤꯌꯥ, ꯄꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯦ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ? ꯑꯟꯇꯤ ꯁꯌꯥꯅ ꯅꯪ ꯃꯤꯔꯣꯜꯂꯦ ꯍꯥꯏꯌꯦ, ꯆꯨꯝꯕ꯭ꯔꯣ? ꯅꯪ ꯅꯆꯥ ꯄꯣꯛꯇꯧꯔꯕ꯭ꯔꯣꯕ? ꯅꯪ ꯅꯆꯥ ꯄꯣꯛꯇꯧꯔꯦ ꯍꯥꯏꯕ ꯇꯥꯕꯗꯅꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯥꯂꯤꯌꯥ, ꯅꯪꯅ ꯃꯃꯥ ꯑꯣꯏꯕꯗꯣ, ꯑꯩꯗꯤ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯆꯥꯒ ꯄꯝꯕꯗꯣ, ꯄꯛꯆꯕꯅ ꯂꯣꯏꯗꯧꯔꯤꯅꯤ꯫ ꯅꯆꯥꯗꯨꯁꯨ ꯅꯨꯄꯤ ꯑꯣꯏꯔꯦ ꯅꯪ ꯃꯥꯜꯂꯅꯤ, ꯅꯨꯄꯥ ꯑꯣꯏꯔꯦ ꯇꯥꯏꯆꯧ ꯃꯥꯜꯂꯅꯤ꯫ ꯇꯥꯏꯆꯧ ꯅꯕꯥꯅꯤꯒꯤ ꯅꯆꯥꯗꯣ ꯅꯁꯛꯀꯗꯤ ꯁꯥꯊꯤꯅ ꯐꯖꯅꯤꯍꯦ꯫ ꯅꯨꯡꯁꯤꯕꯅꯁꯨ ꯉꯥꯎꯗꯧꯔꯤꯅꯤ ꯃꯤ꯫ ꯏꯪ ꯇꯞꯈ꯭ꯔꯕꯤ ꯃꯂꯌꯥꯗꯣ ꯁꯣꯅꯥꯒꯤ ꯃꯇꯧꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯃꯅ ꯏꯪ ꯇꯞꯆꯕ, ꯍꯦꯛ ꯌꯦꯡꯕꯗ ꯇayꯤꯡꯕꯤ, ꯈꯣꯟꯖꯦꯜꯁꯨ ꯈꯣꯏꯊꯨꯝꯅꯩ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯂꯌꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯃꯦꯡꯅ ꯈꯣꯏꯊꯨꯝꯅꯩ, ꯂꯥꯡꯕꯟ ꯈꯣꯏꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯑꯃꯅ ꯃꯊꯣꯡ ꯆꯥꯗꯕ ꯍꯨꯏ ꯑꯉꯥꯎꯕꯤꯅꯤ꯫ ꯈꯣꯟꯖꯦꯜꯒꯗꯤ ꯁꯥꯔꯕ ꯀꯥꯂꯦꯟ ꯅꯨꯡꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯌꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯅꯔꯤꯅꯣ? ꯌꯥꯝ ꯆꯥꯅꯩ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯅꯔꯛꯇꯦ꯫ ꯂꯥꯡꯕꯟ ꯈꯣꯏꯒ ꯀꯥꯂꯦꯟ ꯅꯨꯡꯁꯥꯒ ꯌꯥꯝ ꯊꯤꯅ ꯃꯦꯆꯤꯡ ꯑꯣꯏꯈꯤꯕꯩ ꯋꯥꯅꯤ꯫ ꯁꯣꯅꯥꯂꯤ ꯁꯦꯀꯦꯟ ꯑꯃꯗ ꯋꯥꯔꯗ 10ꯗꯒꯤꯅ 10 ꯋꯥꯔꯗꯁ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯂꯌꯥꯗꯤ 24 ꯑꯋꯥꯔ ꯀꯨꯜ ꯑꯣꯏ꯫ ꯋꯥꯁꯨ ꯃꯆꯪ ꯑꯣꯏꯕ ꯑꯃꯅꯤꯇ ꯉꯥꯡꯉꯤ꯫ ꯁꯣꯅꯥꯂꯤꯅ ꯉꯥꯡꯊꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯃꯂꯌꯥꯗꯤ ꯇꯨꯃꯤꯟ ꯇꯥꯔꯒ ꯂꯩꯊꯣꯛꯏ꯫ ꯇꯥꯕ ꯌꯥꯝꯅ ꯍꯩ ꯃꯂꯌꯥꯗꯣ꯫ ꯁꯣꯅꯥꯅ ꯉꯥꯡꯅꯤꯡꯕꯗ ꯑꯊꯤꯡꯕ ꯄꯤꯔꯨꯗꯤ ꯇꯨꯃꯤꯟ ꯇꯥꯔꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩꯊꯣꯛꯏ꯫ ꯁꯣꯅꯥꯂꯤꯒꯤ ꯆꯤꯟꯗꯤ ꯃꯩꯅꯤ, ꯌꯥꯔꯤꯈꯩ ꯃꯩ ꯍꯧꯖꯔꯒꯦ, ꯉꯥꯡꯖꯔꯒꯦ ꯁꯤꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯅꯥꯂꯤ ꯋꯥꯊꯤꯗꯤ ꯉꯥꯡꯗꯦ, ꯑꯔꯥꯟꯕ ꯌꯥꯗꯦ꯫ ꯃꯥꯅ ꯀꯣꯏꯖꯗꯕ ꯃꯤꯗ ꯄꯪꯉꯥꯡ ꯉꯥꯡꯖꯕꯅꯤ꯫ ꯃꯔꯨꯞ ꯑꯅꯤꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ, ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯅꯗꯦ꯫ ꯑꯃꯅ ꯑꯃꯒꯤ ꯀꯦꯌꯔ ꯂꯧꯅꯩ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯌꯔ ꯇꯧꯅꯩ꯫ ꯃꯁꯤꯅꯤ
Sonali ga Malaya ga marup ani gi relation thamoi bu singnarabadi life da aying ba haiba leiti asa ba haiba leiti adumu matching oini sathi na ingbaduga sathi na sabaduga mix tawrabadi lumbu lumbu sagani mai hauradi saroi lumbu lumbu sabadi thakpasu nungaini kaisu supok loi masini punsi masini miyoiba masini pukni masini wakhal ingmalabasu phatte samalabasu phatte ingman baduga saman baduga mix tawrabadi matching oi haibani yamthina ingmalabasu asaba manil khara phanglabadi nungaiba kharadi saudana lakani sathina saribadi ingwa manil kitang phangbada isa soidana nungaigani haibadi miyoiba haibase atappa ayingba miyoi khakta loinaba yadi sathi sathi ba miyoi ngakta loinaba yadi sathi re hairiba mahakto mabuk mara tappa hathabiba ngamba mahaktuga loinarabadi phana sathi boisano magi pressure do soidana handarakani ingthamalabasu tanjagi matungina phatabasu lai matangsida khudamma matangoizagi Malaya ka ama hene ing tapi school da college da ingkhalakpagi aphabata khanthariba nupa kyana Malaya bu tatane tek tawna bohane problem asi control tawba ngamnaba Malaya gi sakti gi wangmadani adubu Malaya gi condition pumnamak Sonali na solve tawrga lapani Sonali na Malaya bu yam jackson kibana nupa na asingna Malaya gi manak nakpa ngamkidabani masini yam kuloiba maga yamna hit oiba maga loinabadagi phangba reaction masini aikhoigi punsidigi marudi Thamoiduni thamoina bu sengna loinarabadi aying boigera sa boigera hiram khudimakta matching oigani Sonali na ngangliba mayamdo Malayana tarmatong itaptapna ayuksida kyam thakchilorage phasana ngawri nang kayagi mafam paire ino aduk thina ngawri dubo nangna cha pok tore mama oidore haibutu dane haraubi bewani thaklaga ngawba nate aina ngawri se thaktana ngawri bani thaktana ngawbagi khunungai siri saita Taichoga na bani uragane amukasi heli ngawba ado Malaya Taichoga na bani gina chato ay uizarage ay yokcherage ba Malaya sinuglay nayunga pala redro nang ba karam kanda pandawri no ba Dr. Sutam Lukhini Dr. Tambalorega PhD muktawrani chai khre dum haujan khrani aina Tambalorega tholakpadedi somdi na chado pakhang lalai sabira madi soidana pharamani matam dudadi aidi chahi se atia pakna wanglani war mamangi le sabi khumuthokpi haido ai oidawrini Chahi matangduda yumpangi khalabusune lemfamdi lairoi mediagi thongda borama pamjai isagi chahi 50 abapni sida oidawrise laibak phadana borama phangle luhongle hana khalisi lekai miyamna yengnaba lakadoriba maududi mau anubidi oiro 50 years ki mau hanubini yengba lakna doribado madu tanro yumpan bagaina wathi ware oisu oroidabado doctor oidorini edi Dr. Sonali gi waduda ibo choboga Malaya kado nokpana siri